Arambai News Guwahati da Maitelon ge pau tabiriba singbu ihan handu maktada chingangbam Sujitrani na khurumjari hojing asigi samlappa mariba pau sing lobirase COVID na maram oiduna mapuroiba leikidraba Assam gi lukhrabi singda amuktangi sel gi matengoina lupa lakh ani ge lising yankhai pibagi scheme ama CM Himanta Biswa Sarmana ngasi lauthokre tawbatabu imung adugi chahi gi income de lupa lakh 5 dagi heloidabani Hariba Anoba Chief Minister's COVID-19 Widow Support Scheme asigi makhada ngasi district nipan gi phangpham thokpa beneficiary chamaga humbudra tarukta check manasing khusinakhi panbayai yamdrabada beneficiary chanipanga humbudra humdoi masigi damak khandokre adubu marilena balukhrabi singi masingdi lising ani dagina lising ani chongamuk oigani haire Assam Assembly ki budget session haying thokaba numittagi hauragane August 12 fawba chathagadoriba mifam asida sitting 15 leigane Assam gi ahanba nupi finance minister Ajanta Niyokna Englishing ani kunithoi gi budget July 13 ta assembly da pukhatkane handagi session asida cow protection bill yauna yamdrabada bill 16 thangatkadore Assam da hauji goriba COVID ki matang da CM Himanta Biswa Sarmana yamna maruiba wafam kaya ngasi thamkhre hauji gi phibam asida inter district chathok chasin tawba thingliba se hangdokpa oithokte district pumbagi phibam phagalaklaba matungda ta hangdokkani natrabadi COVID ki mayongta changsiliba lanjang inongnongna amuk makoktagi hauba tarakani Train service thingbasu oithokte maramdi service asiga hiram kayamuk mari leinaba maramna masi thinglubada soklakkadaba kayamuk lei Red District Tare ki matang da mari leinaba DC singa video conferencing ki kuthang da wari sanarba matung ahongba khara lakpasu yai haiki asida sunatana CM na Assam mani Mizoram ngam khaida hojik kana unkhatnariba sigi matang da su maroiba wafum kaya phongdorakhe Assam gi lamachet ama fawba Mizoram gi makuta chatkhiba natraga Mizoram na lokshin khiba leite Assam Police ki awang bathaki official sing hojiksu ngam khaida leiduna yengsilli ngam khaidagi handorpagi wafam leite Bom pokhai khiba dusu Mizoram gi lamdani masigi marilinaba action Mizoram lengakna lokhutchagadabani haiki Assam gi nagawda laiba CRPF camp amada jawan ani gi marakta nongmai kapnarakpadagi animak soktuna GMCH ta puraktuna layengli jawan amana Tripura dagi ne aduga amana Assam gi Borpeta dagi ne kapnabagi chapchaba maram hojik phawba khangba ngamdri Cheragasida Assam gi Karbi chingda lalhobu masin kapnabagi pawamasu lakle Lalholub UPRF ki Army Chief Mangin Khalhau alias Birappan Laikhidre Thodogasi Karbi Anglongi Manung Hanjina Laiba Khengpibung Umangda Thokibane Haukiba Sagol Senlumit Kasargi Bina Kandida Khanghodana Huirem Kalachana Laikhidabada Sipai Mutiny Memorial Protection Committee Wangkhem Laikai Kasarna South Bara Community Hall Bina Kandida ngasi awabu phongdopagi mifam ama phamkhre Lubasigi President Yumnam Manina Mifam Puiduna Pumkiba Mifam Asida Nongthombam Biren Kangembam Bishwanath Lain Lakpam Vidya Ayekpam Numitlay Amadi Yumnam Nodia Chana Chingbana Sarukyaki Haukiba Chahi Inglisingani Tara Tarukta Laikidaba Pukchel Chauraba Purit Sabam Birendrona Laikidabagi ngasi Chahi Manga Mapung Phaba Numitne Assam da Manipuri loan amadi Sahityabu Chakot Hanabagi Lamda Maroina Guwahati dagi Phongba Amatangairaba Assam gi Manipuri Chayol gi Pauche Arambai bu Hinghanaba Hotnabada Chauraba Mateng Kaya Tawirambagi Damak Arambai News Guwahati na ngasi Makna Laikidabagi Numit Asida Tawimal Khangba Uchabaga Loinana Ikai Khumnabasu Uchari Haukiba Jungi Tang Kuni Pandagi Thiam Konjingi Lairam Pat Phumnom Pat Amadi Cheksabi Pata Satliba Thambal Thamchet Amadi Thamnana Chingba Yengba Lakpa Lam Koibusingda Athingba Thamduna Lirekliba du Hayeng July 12 Amukka Hena Kansil Halagani Serasida Handak Marak Positive Obagi Masing Khanghen Hengalakpa Amadi Thiam Konjindasu COVID Positive Obagi Masing Hengalakpadagi Athingbasi Hena Kansinbani Thugaibidanaba Haizari Haina Village Level COVID Task Force Thiam Konjingi General Secretary Chanam Sanayamana Thadorokpa Cherol Amada Phongdorakli Kaisamthong Nambul River Front Garden Area da Hodam Leirak River Bank tagi Ahibam Leirak Fawba U Thabagi Thorom Ama ngasi pangthokre Ward Councillor Maisnam Joy amasong Kaisamthong gi miyam loinana MLYO gi members singna Thoromasida Sarukyaki Imphal Saharda River and Roadside Garden Semgatuna Clean and Green Manipur Ohensi Haina MLYO gi convener Birendra Chinga Khamna Phongdorakhi
कैंसर लाइना ममा मपा अनीमक कायनख्रबी कोंगफालगी नुपीमचा अनीदा LMG मणिपुरना ngasi lupa lising kun chengbekhai ani loinana acha thangsing tengbangkhre haina lubasigi publicity secretary Rakesh Nauremna thadorokpa chirol amana phongdorakli AR gi kangbuna phaduna pukhraga lambida tamthina ot nairaba matung hatoklaga thambiramba thangjam chanu manorama leikhidabagi chahi 13 mapung pharakpagi thoram ngasi working committee of the apunba lob thangjam manorama charitable trust amadi imung manungna punna sinduna bamon kampuda leiba manorama gi yumda pangthokre English ngani tara teretagi saba horakhiba Imphal Jiribam lambigi yamnamak maruiba thong ama oriba makru thong Union Minister Road Transport and Highways Nitin Gadkarina hayeng sangaragani pungkhragi khongchetta lakadoriba Union Minister asina Imphal East ki City Convention Center da tongan ba project kharasu ureb uyung tamlamgadori Sumang kumai kaidobagi kidoinogi premier so iboyaima sumang sanglenda ngasi CMN Biren na launch tawkhre Hariba sumang lila si Manipuri akhanaba artist singna COVID-19 gi matangda awareness pinanabagi pandamda sanabane. Nagaland lengak na ahenba vaccine gi option oina Dr. Reddy's Laboratory gi Hyderabad tagi Sputnik V vaccine laukre. State Immunization Officer gi wafamatungina private hospital ani Bethesda Hospital Kohima amasung Fate Hospital Dimapurda mioli singmari ga chani panda Sputnik V gi dose ani hayengdagi phanghalagani private hospital da dose amada lupali singamaga chamaga nifumanga lawgani hairi nakalamaromda Nagaland da ngasidagi unlockdown su hawkre Haukiba pung kunmari asida India da COVID ki anova positive case lising ni phuma thoiga chonga supna taruk phangkhe lising ni phuma thoiga chonga kuntarukna naba pharaduna discharge tawkhe chanipan ga marfutara mangana laikhide amadi awangnompogi state singi manungda Nagaland da chamaga taramathoi Mizoram da chonga ga kunthra taret Manipur da anova case yamnamak ngasidi phangkhe habadi chamapan ga taramathoi amadi Assam dana hanadagi khara hanthana habadi lising amaga chonga Humbudramapan Panki, Masigi Manungda, Guwahati dagi, Jamaga Yankai Yauri. Assam da Miyoi Tarataru, Manipura Taramari, Mizoram da Ani Laikitabagi, report to Lakli. Ngasi World Population Day Namidasida Uttar Pradesh Lengakna Anuba Population Policy Inglisingani Kunma Thoi Inglisingani Kuntra Lauthokre. Policy asigi recommendation sing gazette notification gi chahi amamatungda chatnagani said asida two child nom chathanabagi pandamda incentive amasung disincentive kaya pigadori policy draft asigi matungina angang anidagi henba miyoi sing local body election da mirep oiba yaroi dori angang anidagi hendaba miyoi sing da lengaki khudong chaba amasung incentive kaya su pigadori loinana policy asibu ngaktaba lengaki employee singna khudong chaba kaya mangzagadori Tharamasiga iroinana CM na nongna yumban basingda yaifa yumban gi thongna hapinaba sagun kits yenthokpa hoki IIT Delhi dagi thorakhiba Neeraj Chaudhary na COVID narubadagi phagalakpagi chayol taret ki manungda Mount Everest matolom khre Mount Everest kananaba Kathmandu dagi khongjang hogudaba numit adu Chaudhary COVID positive orakhi Rajasthan dagi chahi kunthra taret suba Chaudhary na IIT Delhi dagi MTech loishin khi English ngani kunda Ministry of Youth Affairs and Sports ki makhada Indian Mountaineering Foundation Everest Expedition gi selection phangki khongchada sigidamak IIT alumni singna lupa lakh kunmari mateng pangki amasung mahakna IIT gi firal puduna Everest chingdon mai pakna kabangamki Adoba IT rules matungina Twitter na India gi oina Binay Prakashpo resident grievance officer khankre Microblogging platform asina anoba IIT rules ki makhada phonggadaba mathau taraiba India Transparency report so release tawkhre Prime Minister Narendra Modi na Padma Award ki damak grassroots ki thakta exceptional oina thabak toriba miyoising khalaknaba miyamda hairakre India da grassroots ki thakta top pasingthaningai oina thabak toba talented miyoi yamnamak lei hainasu Modi na tweet tawrakhe Panbayai, Lagliba September Taramanga Fabugi Manungda Mana Sigidamak nomination Pikatkatabane. Sanglaba Chahi Kunipan Ngarak Labamatung, Messigi Makuta International Trophy Ama Paizabangam Kre.
asumna Messi amasung mahaki company na mamaidade Argentina gi yelhainaba adu thugaiba ngamki ngasi ayuk Brazil gi Rio de Janeiro da laiba Maracana Stadium da sanakhiba Copa America final gi Messi gi marup di Mariana Brazil gi mayokta amatangaraba goal adu chanba ngamki ningsing bayai Diego Maradona na football gi taibangda khwaidigi arangba thawamichak oina ngalingai inglising honga chamapan marfudra humdoi da Argentina na Copa America lawkhiba matungdagi ngasi fawbada trophy asi lawba ngamdana leirakhibane tasengnadi masina Messi su ahanba major trophy ni Messi gi su ahanba major trophy ni nakalamaromda Brazil gi yamna ningba kainingai oina maramdamda sanakhiba cup asi lawba ngamdana Brazil gi ahanba final handaki asina oiri Australia da chahi sigi ahan boina chahi marfudaramuk surabi nupi ama covid na laikhidabagi pau lakle hauzik Sydney da lockdown thamlibane leibaga sida delta variant na khwaidigi sokliba New South Wales ta anoba case 73 phangki makogi manungdagi hospital la layeng liba yangkhaini thogi manungda 15 de intensive care unit ta thamduna laikanari America gi nongchup thangba sarukta sabgi chang yamnamak hengalakpadagi langmei chakpagi thogdo kaya thokle maraga sida Arizona da lanmei muthatnaba hotnaringai aircraft kaibadagi firefighter anisu sikhre ngarang Las Vegas ta sabgi chang khwaidigi wangna 98.2 centigrade degree yauki panbayai sabgi chang henmanbadagi mei muthatnaba aircraft na chaitharakpa ising leimai yobungamdana manil oina paithokhi hairi Aroibada ngasigi tentakpa maroiba pau khara yu thakpham sing amasung luhongbagi thoram singna super spreader oiraga Assam da covid sandokpani haina CM Himanta Biswa Sarma ngasi haikre nakalamadana covid pandemic nakalamaromdana Japanese encephalitis Assam da Japanese encephalitis na mioi ahum laikhidre Assam ki Red District Gwalpara da strict lockdown thamlakliba si chayol ani phazilakle covid positive oibagi chang hantharakpadagi district asida lockdown komthorokpa yai haina CM na phongdokhi handakta civil aviation minister khankhiba Jyotiraditya Scindia na lakliba July 13 tagi SpiceJet na flight 9 Madhya Pradesh tagi pairagani haikre Delhi na hayang ningthokaba numitagi academic gathering ayaba pikhre Congress na Bhopal da RSS Park thambagi wafam oppose tawrakre hayengdagi Puri da Ratha Yatra chingnanabagi sem saba pombaloikre Jammu Kashmir da NIA na operation changsinduna ISIS kamri lenaba manga phakre Jammu Kashmir lengak na terror funding ga mari lenaba employee tarama thoi lokthokre lokthokhiba singi manungda Hizbul Mujahideen gi founders wariba most wanted terrorist Syed Salahuddin gi machanupa ani yauri Taliban gi chaitheng kangkhalakpadagi India na Kandahar consulate thadokpa takre EAM na Georgia da Mahatma Gandhi gi mitam maikum hangdokre heart swelling ga Moderna vaccine ga mari linaramba yai haina European Union na hairakle study amagi matungina Russia gi covid vaccine Sputnik V na Delta dagi chada marfutara ngakthokpa ngami hairi Chayolamagi mamangdagi hauna akanba lockdown thamlakliba Bangladesh ta hauzik phawbi oina khwaidigi wangna covid na siba amasung nabagi case ngarang phangkhre lebanga sida ngarang nongna positive case 13,363 phangki aduga sibana 230 yauki amadi ngasi ahing hauzik ngaihaki matung Euro final da England amadi Italy thengainaragani Italy gi maipakpagi khongjang England na thatpa ngamgadoribra adubo English royal family gi maikaidagi England team da good luck wishes pirakre ngasi gi randi Arambai news Guwahati da maitelon gi pau sandok chaba matang solution jabaga loinana tabiri basing bom kaso hanna khurumjari